Manipur Top Channel dagi video amta update tawjage ngasi nungthil phongba se phongna January gi tang 12 da Assam da pikliba machin manaw ani maina saktuna sire yamna nungaitaba thodok amada Assam da yamna angang oiriba machin manaw ani maina sakpadagi sire haina police ki pauna hairi makhogi yum adu maina salakpadagi makhoi animak laikhidabani hairi maina sakpadagi laikhidraba nupa masa ani adu isan chei taret amasum ikawal chei mari makhoi fast forward sanaduna laibada khudong thiba adu nangkhibani hairi local gi miyoi singna phongdokpada mai salakpa aduda makhoi mafam aduda changsinki adubu maikhu mayam aduna makhoi manungda changba ngamkhide hairi Assam gi chief minister na thodok adu magisterial proof tawnaba khangan kire haina su pausina makhatana phongdorakli aduga mayam gi motta kari lebibigi do haibdu sujoi suduna comment box ta thambiro aduga video asi ai share tawjage aduga mayam nungsibiduna agi video asibu like to biro maizari thank you